ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯗ꯭ꯋꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯆꯤ ꯅꯤꯡꯊꯧ꯫ ꯂꯧꯕꯤꯔꯁꯤ ꯎꯆꯤ ꯅꯤꯡꯊꯧ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯝꯕꯧ ꯀꯧꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯕ, ꯃꯄꯥꯝꯕꯣꯝ ꯇꯨꯞ ꯇꯨꯞ ꯂꯥꯎꯕꯗꯨꯗ ꯊꯝꯕꯧ ꯍꯩꯔꯥ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧ ꯍꯥꯏꯗꯨꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯊꯝꯕꯧ ꯃꯕꯨꯛꯆꯦꯟ ꯐꯖꯩ, ꯃꯥꯅ ꯆꯥꯒꯗꯕꯗꯣ ꯃꯤꯌꯥꯝꯗ ꯄꯤꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯅꯪꯂꯝꯃꯤ꯫ ꯂꯥꯏꯔꯃꯟꯗꯅ ꯅꯪꯒꯟ ꯄꯥꯏ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ꯫ ꯃꯤꯒꯤꯗ ꯆꯦꯡ ꯈꯞꯄ ꯆꯠꯄꯗ ꯆꯥꯗꯣꯟ ꯑꯇꯥꯕꯗꯨ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯀꯥꯏꯖꯕꯗꯒꯤ ꯌꯨꯝꯕꯨꯗꯅ ꯌꯨꯝꯗ ꯌꯦꯟ ꯈꯔ ꯂꯣꯏꯔꯤ, ꯑꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯄꯨꯔꯣ ꯄꯨꯔꯣ ꯍꯥꯏꯔꯛꯏ ꯌꯨꯝꯕꯨꯗꯨꯅ꯫ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯆꯦꯡ ꯑꯈꯞꯃꯟ ꯄꯤꯔꯛꯄ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟꯗꯒꯤ ꯆꯦꯡ ꯈꯔ ꯋꯥꯜꯂꯦ꯫ ꯑꯔꯦꯝꯕꯗꯨꯅ ꯊꯥꯎ ꯊꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯒ ꯃꯃꯥ ꯃꯆꯥ ꯊꯣꯡꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯃꯃꯥꯅ ꯐꯤꯁꯨ ꯆꯦꯡꯁꯨ ꯆꯠꯄ ꯑꯃꯗꯤ ꯄꯣꯏꯅꯨꯒꯤ ꯃꯇꯝꯗꯅ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯧ ꯈꯥꯎꯕ ꯌꯥꯎꯗꯨꯅ ꯃꯆꯥꯕꯨ ꯌꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯧ ꯀꯨꯝꯂꯨꯕ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯇ ꯊꯝꯕꯧꯒꯤ ꯃꯃꯥꯗꯣ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯃꯁꯥꯗꯣ ꯏꯊꯤꯟ ꯊꯤꯟꯗꯣꯛꯇꯨꯅ ꯂꯥꯏꯍꯧ ꯇꯧꯔꯝꯃꯤ꯫ ꯑꯍꯟꯒꯤ ꯃꯇꯝꯅ ꯑꯣꯏꯁꯤꯜꯂꯛꯄꯅꯦ, ꯁꯔꯨ ꯁꯔꯥꯡꯁꯤꯡꯗꯨꯁꯨ ꯄꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯥꯗꯣꯟ ꯈꯔ ꯂꯩꯈꯤꯕꯅꯤ, ꯍꯤꯡꯒꯣꯟꯗꯒꯤ ꯄꯥꯡꯈꯣꯛꯂꯥ ꯈꯔ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯅꯥ, ꯀꯐꯣꯏ ꯃꯅꯥꯁꯨ ꯈꯔ ꯍꯥꯞꯂꯣ꯫ ꯉꯁꯤꯗꯤ ꯎꯇꯤꯗꯪ ꯑꯣꯏꯅ ꯆꯥꯔꯁꯤ ꯏꯃꯥ ꯏꯆꯥ, ꯆꯦꯡꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯨꯛꯇꯨꯗꯤ ꯎꯇꯤ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯥꯛ ꯌꯥꯎꯗ꯭ꯔꯕꯅꯤನ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯊꯝꯕꯧꯗꯣ ꯃꯕꯨꯛꯇꯣ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡꯒ ꯈꯣꯡꯕꯅꯦ, ꯉꯟꯇꯥꯅ ꯍꯧꯒꯠꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ꯫ ꯃꯃꯥꯕꯨꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯒ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯆꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ, ꯄꯣꯊꯥꯔꯒ ꯂꯩꯕꯤꯔꯝꯃꯨ, ꯑꯩ ꯊꯦꯡꯂꯛꯂꯣꯏ꯫" ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯃꯥꯗꯣ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯊꯝꯕꯧꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯝꯕꯤꯗ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯍꯧꯗꯣꯡ ꯑꯃꯅ ꯎꯆꯤ ꯑꯃ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯊꯝꯕꯧꯅ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯤ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯎꯆꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯁꯦ ꯎꯆꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯂꯛꯎ꯫ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯃꯃꯥꯁꯨ ꯈꯔ ꯈꯔ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯎ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯆꯤꯡꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯎꯆꯤꯁꯤꯡꯅ ꯃꯍꯩ ꯃꯔꯣꯡ, ꯆꯦꯡ ꯐꯧꯅꯆꯤꯡꯕ ꯇꯨꯝꯅ ꯆꯥꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯣ ꯋꯥ ꯃꯄꯥꯟꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯋꯥ ꯃꯄꯥꯟꯁꯤꯡꯗꯣ ꯎꯆꯤꯁꯤꯡꯅ ꯊꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯤꯁꯤꯡ ꯑꯗꯣ ꯆꯥꯒꯣꯛ ꯐꯥꯔꯛꯂꯝꯃꯤ, ꯆꯥꯎ ꯁꯥꯡꯕꯁꯨ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯗꯣ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯌꯨꯝ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯆꯥꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯆꯤ ꯍꯥꯠꯄ, ꯎꯆꯤ ꯆꯥꯕ ꯉꯝꯕ ꯖꯤꯕꯁꯤꯡ, ꯂꯤꯟ, ꯃꯀꯨ, ꯂꯝꯍꯧꯗꯣꯡ, ꯈꯨꯅꯨ ꯈꯔꯪ ꯑꯃꯗꯤ ꯂꯪꯖꯥ ꯑꯁꯤꯅꯆꯤꯡꯕ ꯑꯁꯦ ꯃꯍꯧꯁꯥ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯂꯕꯁꯨ ꯑꯉꯥꯡ, ꯅꯨꯄꯥ ꯃꯆꯥ, ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯅꯥꯎꯔꯤ ꯑꯃꯗꯤ ꯏꯌꯔꯒꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯗꯒꯤ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯂꯛꯄꯗꯒꯤ ꯎꯆꯤ ꯍꯥꯠꯄꯤꯅꯕ, ꯎꯆꯤ ꯆꯥꯕꯤꯅꯕ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯐꯥꯎꯕꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ꯫ ꯌꯨꯝ ꯈꯨꯗꯤꯡꯗ ꯎꯆꯤ 20-30 ꯆꯪꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯒꯤ ꯈꯨꯜꯂꯥꯛꯄꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯛꯂꯝꯃꯤ, "ꯎꯆꯤꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯃꯊꯨꯝ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯅꯤ" ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯊꯝꯕꯧ ꯃꯃꯥ ꯃꯆꯥꯁꯨ ꯇꯥꯔꯝꯃꯤ꯫
Sum sum khalakpada Thambawna uchi ningthaudu hek ningsinglai. Thambawna mamada waram pumnamak tamlamme. Maduda mamana satlo satlo khunjasingi awaba kokhalluro haina bor piraklamme. Thambawna khudakta khulakpadugi yum yaure. Aduga thabak ado pangthopa ngambra yengjage haiduna khurumlamme. Adudagi Thambawna khara sathoklaga uchi ningthaubu kauramme. Khudakta uchi ningthau adu laklamme. Aduga kaidaurabage itaw haina hanglaklamme. Thambawna waram pumnamak tambadagi uchi ningthau aduna akhannaba uchi khara kauraga amuk hanna khungang asida mangtaknaba thabak tauba yararoi hairabada. Uchi sing aduna iningthau ibungo nanai aikhoi lanjare matung amuk tauraroi hairamlaga satkre. Uchi ningthau dusu itaw aisu satle hairamlaga satkre. Khulakpa aduna piladuna sana lupa mani hira mukta mayam ama pibada nattana. Thambawgi masak matau phajabado ubada maya oiningduna machanupi luhongduna pirammi. Adudagi mayumda halaktuna mama macha mamau makhoi ahum yamna nungaina pankhi. Mayamna nungsibiduna wari asibu like tawiramu. Anauba nungairaba phunga wari kaya lepta namuk pujarakige ngasigi oinadi kainarasi.